ꯑꯩꯈꯣꯏꯅ ꯂꯥꯟꯁꯦ ꯍꯧꯔꯛꯄꯗꯒꯤ ꯂꯥꯟꯁꯦ ꯍꯧꯔꯛꯄꯗꯒꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯤ ꯏꯃꯥꯒꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯂꯥꯟꯁꯦ ꯍꯧꯔꯛꯄꯗꯒꯤ ꯂꯝ ꯂꯝꯒꯤ ꯏꯃꯥꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯈꯤꯕ ꯀꯩꯅꯣ ꯑꯃꯅꯤ ꯃꯩꯔꯥ ꯏꯃꯥꯒꯤ ꯃꯩꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯄꯨꯁꯑꯞ ꯇꯧꯔꯒ ꯆꯠꯃꯤꯟꯅꯔꯝꯕꯅꯦ ꯑꯩꯈꯣꯏꯁꯦ ꯏꯃꯥꯒꯤ ꯃꯩꯔꯥꯒ ꯑꯗꯨꯃꯥꯏꯅ ꯄꯨꯁꯑꯞ ꯇꯧꯔꯒ ꯆꯠꯃꯤꯟꯅꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯃꯌꯥꯝꯅ ꯄꯦꯜꯂꯛꯇꯕꯗꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯂꯝ ꯂꯝꯒꯤ ꯏꯃꯥꯁꯤꯡꯁꯦ ꯄꯨꯟꯁꯤꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯏꯌꯦꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯤ ꯑꯥꯔ ꯂꯥꯛꯄꯗꯒꯤꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯤ ꯑꯥꯔ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯤ ꯁ꯭ꯇꯦꯞꯁꯤꯡꯁꯦ ꯂꯧꯈꯠꯈꯤꯕꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯗ ꯍꯥꯟꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯜꯂꯨꯔꯦ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯒꯕꯔꯅꯔ ꯄꯤꯁꯜꯂꯦ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯊꯥꯔꯝꯃꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡꯁꯦ ꯂꯧꯔꯛꯇꯕꯗꯒꯤ ꯀꯩꯅꯣ ꯒꯣꯔꯃꯦꯟ ꯏꯪ ꯇꯞꯄ ꯒꯣꯔꯃꯦꯟ ꯑꯃ ꯁꯦꯝꯃꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝꯁꯤ ꯄꯤꯁꯟꯕ ꯗꯔꯀꯥꯔ ꯑꯣꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝꯁꯤ ꯄꯤꯁꯜꯂꯛꯄꯅꯦ ꯉꯁꯤꯐꯥꯎꯗ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯄ꯭ꯔꯁꯤꯗꯦꯟꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯜꯂꯕ ꯃꯇꯨꯡꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯦ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯜꯂꯛꯄꯅꯤ ꯉꯁꯤꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯕꯤꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝꯁꯦ ꯄꯤꯁꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯍꯥꯟꯕꯗ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯌꯨ ꯂꯩ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯉꯥꯏꯔꯦ ꯒꯦꯠꯇ ꯉꯥꯏꯔꯕ ꯃꯇꯨꯡꯁꯤꯗ ꯇꯥꯃꯣ ꯔꯤꯕꯦꯟꯗꯔ ꯑꯩꯈꯣꯏ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯦ ꯇꯥꯃꯣ ꯔꯤꯕꯦꯟꯗꯔ ꯄꯥꯎ ꯐꯥꯎꯅꯖꯩ ꯐꯣꯟꯗ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯣꯅ ꯑꯩꯈꯣꯏ ꯉꯥꯏꯕ ꯃꯇꯨꯡꯁꯤꯗ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯀꯃꯥꯟꯗꯣ ꯒꯥꯔꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯂꯩꯒꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯇꯦꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯌꯦꯕ ꯑꯍꯥꯟꯕꯗꯗꯤ ꯂꯩ ꯉꯥꯏꯌꯣꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤꯗ ꯉꯥꯏꯔꯤꯅꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯁꯨ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤꯕꯅꯤ ꯅꯤꯡꯊꯧ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤꯕꯅꯦꯕ ꯑꯣꯏꯔꯝꯕ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤꯁꯨ ꯄꯤꯐꯝ ꯊꯣꯛꯏꯅ ꯈꯟꯅꯐꯝ ꯊꯣꯛꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯆꯪꯉꯤꯁꯦ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯋꯤ ꯑꯩꯈꯣꯏꯗ ꯐꯖꯅ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯟꯅꯩ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯅ ꯀꯔꯤ ꯃꯣꯏꯅ ꯇꯧꯕ ꯌꯥꯕꯅ ꯀꯔꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯑꯗꯨم ꯇꯧꯋꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯄꯣꯄꯔ ꯒꯣꯔꯃꯦꯟꯁꯦ ꯁꯦꯝꯃꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯃꯣꯏꯅ ꯄꯤꯔꯛꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯗꯨꯅ ꯑꯗꯣ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯦꯛꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯧꯔꯛꯏꯕ ꯊꯧꯑꯣꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯃꯥ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯃꯥ ꯀꯔꯤ ꯍꯨꯔꯥꯜꯂꯨꯔꯦ ꯀꯔꯤ ꯇꯧꯔꯨꯔꯦ ꯃꯥ ꯏꯃꯥ ꯏꯕꯦꯟ ꯈꯔ ꯌꯥꯝꯕꯁꯨ ꯅꯠꯇꯕ ꯏꯃꯥ ꯏꯕꯦꯟ 10 ꯀꯨꯟ ꯈꯛ ꯆꯠꯂꯒ उन्नबगी मोंदा मेमोरेंडम पिसनगे हाइबदा माना काम पुलिस कौरगा ngahakta ngayon ngaihalaga पुलिस कौरगा खोइदा तौरिबा मोंगसे अखोइ पेंदे तमोइ सेंगना पेंदे हाइबदी प्रजा मयामदा माना बलिगे हमें ओहन बिरमे ओहन बलिगे हमें ओहन बिरमे प्रजा मयामसना मोंदा तानबा ससरिबनेबा मेमोरेंडम से पिसन चलीने पिसन चपसिदा माना अखोइबु उलैबा व्यवहार दो अदुकी मति इमा सही अहल ओइरबा इमा मयामसु यावरी सी अखोइ प्रजाना पेंद्रे पेंदबसे अखोइ करी हाइरगा मौंदा नोंजौ हाइब्रा खोइरमु हाइब्रा हाइबा वहाइ सिमासु अखोइ हाइजनिंगे असि हाइरगा ai thuma mongbi nangsa nahan na bigre man na baido sada ha kuire kusi ko pungkiana koi se atige ai awar pakra to hai ni mayam da baro makha da atige ngasi se makha ta ba ai ngasi su ke bagi mayum da su ngasi chatle ke ba mayum sa pasema disable ki program tawrame disable ki program tawram ba se khoi se ngai yo na phamaga ngai hele moi ki sa ba takpa khoi loimba akoi phamaga ngai je kasu kai de na ma saksari haiye saksari harga ngak tang lera khoi se phana koina ngai ra ba matungda nupi ma thokla aga memorandum se mongonda piramoi akhoi hekta pigadraba mongonda tarai ne hekta pigadraba mongonda memorandum se adu kari gi no khoi masada pizage haiba matamda ma mamit nungai te adu di disable ki program aduk sawa ma gi sumanga tawri badu ma masa yaw da braba mamit nungai te na sigi wahang ju ai hangjaninge aduga akhoi gi khungak pagi khulai de akhoi pikhat khare kuki gi khulai di lokhat pirabra kayam lokhat pire sima jo akhoi khangjaningi aduga kuki akhoi gi isa arambai singi khulai pikhat pa nongan baga akhoi kapthar ai jungai sigi action na kayam lokhat pi khare sigi wahang si jo akhoi hangjaninge Ujiki ga apunma manipuri ki masingi kari oi no akhoi se loimba apunma akhoi se loimba leader ngam som le kari oi president sigi apunma manipuri ki masingi akhoi na samta ka khanja hoge ba nasai pongbo pi si
ꯎꯅꯕ ꯐꯪꯗꯕꯒꯤ ꯈꯨꯠꯁꯥꯎꯅꯕ ꯀꯔꯤ ꯍꯥꯏꯔꯒ ꯑꯊꯨꯕ ꯃꯣꯏꯅ ꯗꯤꯃꯥꯟꯁꯤ ꯀꯔꯤ ꯗꯤꯃꯥꯟ ꯊꯝꯃꯀꯥꯟꯗ ꯃꯣꯏꯒꯤ MLA-ꯁꯤꯡꯗ ꯎꯅꯕ ꯆꯪꯉꯤꯕꯅꯣꯗꯣ ꯍꯥꯏꯔꯝꯃꯣ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯣꯄꯔ ꯒꯣꯔꯃꯦꯟ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨ ꯑꯗꯒꯤ ꯎꯅꯔꯛꯇꯕꯒꯤ ꯁꯥꯎꯕ ꯈꯣꯠꯄꯗꯨꯅ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯆꯪꯁꯤꯜꯂꯤꯕ ꯄꯥꯟꯗꯝꯗꯣ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨꯀꯣ